الحمد لله رب العالمين والعاقبة للمتقين والصلاة والسلام على سيد الأنبياء والمرسلين صلى الله عليه وعلى آله وأصحابه أجمعين. أما بعد فأعوذ بالله من الشيطان الرجيم. بسم الله الرحمن الرحيم. لئن شكرتم لأزيدنكم ولئن كفرتم إن عذابي لشديد. صدق الله العظيم. نقصی جربہ حضرات سنگھ اللہ تبارک و تعالی کی ایکھوئنا مسنگ تھنگم دنا شکریہ ادا توبدا لویبا نائر روی دبا ادوگم لبا اللہ کی نعمت کیا اللہ نا ایکھوئی دا سنبیری ہائی ربا نعمت سنگ ادوگی منونگ دگی اچوبا نعمت امسو نسی ایکھوئی گی مانگ دا اللہ نا ننگھن بیرے ہائی ربا تھا سی نگنگائی کی دمکتا اللہ کی رسول صلی اللہ علیہ وسلم نا رجب امدی شعبان ممانگی تھا انیدگی دعا تاوے با یا اللہ نحاق نا ایبو رمضان تھا سی یوہن بیونا ہائی ربا رمضان تھا دو نسی ایکھوئی دا اللہ نا ننگھن بیرے با مسی ایکھوئی گی آمنا چاوبا لائبک فبنے با دو رمضان تھا سی یورا ابدا ایکھوئی گی لائبک فبو اوئے گی دوری سی کری مرم گی مرم ممدی لئی گنے بندرنے ادو دی کرینو ہائی بمتمدا رمضان تھا سیدہ کنا گمبا می امنا نماز سولبا روزہ لبا اما دی جس طرح اللہ کی اپام با موانگ دا رسول کی طریقہ دا روزہ لگا رمضان تھا سی لین کی بتا رہا دی مہا کی گناہ خودنگ ممانگی توکی بم کھوئی سے ہیک تا حجک تا مماگی مبوک منونگ دگی پوک تھورک پا گمنا اللہ نا کوک تھوک پی ادو ابتا رگا دی کوک تھوک پی بہر سی کرینو ایگی نامائی آمال دا حجکی ہائی با گناہ دو ریجستار ہی اوئی روئی ایرم مروئی ادو ارگا دی ننگسی جربہ حضرات سنگھ نسیگی ممانگ دگی اینا توخریبا گناہ میام اللہ کی حکم تھدو خریبا میام اما دی ایگی اپام بدل لین خریبا میام سی پم نمک اسی اللہ نا پم کوک تھوک پی رکے ہیک تنگ اسی کھکتا پوگک پوگم اوی ہنگ دوری با ادونا نیبا اللہ کی رسول مسا نسو رمضان تھا سی یوہن بیو ننگھن بیو ندعا توری سے ادو ایکھوئی دی نسی اللہ نا ایکھوئی بو رمضان تھا سی یوہن بی رئے نسی دگی اہنگ ہورگا ایکھوئی رجا ہیلنی رجا ہین بسی سیگی سی چراست پدو کھکتر رجا ہین بسی نترگن ایکھوئی رجا کرم نہین گنی مسیسو تین تک نا ایکھوئی کتنگ کھنگ سے با رجا ہین با متمدا کنا گمبا میمنا اہان با مسلام ایکھوئی کھنگجن سی کنا گمبا میم رجا ہیلے شہری ہوگت لے چاک چاگنو چاک چابا لوئی با متمدا گینا مغرب ہوگو کی متم سے سیگی سیما کریم تا چا دے تھکتے رجا ہیلے با توبتا با ما عمل عبادت امتا تو دے با ادو اوئی با تارگا دی تراوی نماسو چھون دے با ادو ایکھوئی کی مرکتا ہائی نبیم لئی کری رجا ہیلگا ادو توبہ میں اماما خیر ادو ایکھوئی نا کھنگ دبسی اینا رجا کی شرائط تو گا مپنگ فانا چپچانا رجا ہین بدا رجا کائی بیا با پوسنگ دو دگی لاپنا لئی رگا کنا گمبا میم نا ہیلے ادو ابتا رگا دی احان بدا ماگی متھکتا لئی رمبا رجا کی لندون دو ادو دو ہم دی کوک تھوک رنے با ہائی بدی منگون دا لندون رجا ہین دا بہائی رسی رجا سے اللہ کی کوئی تکتا لندون نے با رجا سے لندون نے با کلی گمبے ہلو دب تارے کزا سنگا دو شنگ دبی آبنتے با شنگم دنا ایکھوئی نا ہنگیب تارگا دی ہائیں اللہ کی مناکتا ادو کی حساب پیرو گنے با ایکھوئی ادو نا دی رجا کی لندون سے ادو کی متانگ دہائی رسی کریے نا کنا گمبا مینا رجا کی شرائط کی ساتھا مپنگ پھانا ہین کھیب تارے ادو ابتا رگا دی مانا ماگی متھکتا لئی رمبا لندون دو ادو دی سنگ دوکھ رہے توبتا بو مانا ہیلی با رجا دو کی سوابتی پھنگر ہوئے مکھل انینی رجا ہی دا اللہ نا پیری سی امنا کری رجا ہین بسی دا ایکھوئی کی اتھکتا کی لندون دو ما
ani subana aina Allah gi rasul gi tarika da Allah gi apam bade hin batare adu oiraga na sawab su phangdon me polam ani ne si gyan ta ga me ani si tongan tongan le sawab phangdori si di karam kandano ruja si hin bagi sawab phangdori si aina ruja gi sharai tu pura tawbagi sat satta Allah gi rasul na pamamba tarika singduda hanadagi hengat thoigatna amal ibadat isata ruja sida punsi len bataraga di madugi sawab mapung phana phangane sawab si kayam yam ge haiba matamda kana gumba mi amana roza nattabada nafal ibadat ama tawba kanda phangbadu nafalam gi sawab phangani dana adu ruza manung da kari gumba nafal ibadat ama tawba tare faraz ibadat tawba gi sawab ka chap manana Allah na pibi gane sawab si nafal ibadat samna har da ko jing magrib matung da nafal rekat ani solidna si ruza nattaba atopa timing da nafal rekat ani son bagi sawab yang tak na nadra adu aina ruza manung da ruza helingai gi manung da son ba taragadi faraz rekat ani son bagi sawab phangane adumai tawdana har kam khuding magjot nafali si farazam gi pangthok pagi Allah na sawab pi nabi gani ruza manungda aduga farazam pangthok pa matamda faraz humdra pangthok pagi Allah na sawab pi na gi gani ruza manung si adumai no offer gi sata Allah na sawab ta mayam me hingat an biriya aduna Allah gi rasul gi apam bada Allah gi tarika Allah gi rasul gi tarika Allah gi apam bada ai khoina mapung phana helho batare adu oi bataraga di magi mamangi gunam koi so Allah na loina kok thok pirani amadi lakadori ba magi pusi de so Allah na barkat pi na birane kanaba adu natabida ai khoina ruja khakte hele amal ibadat gi dur leiba taraga di aine heliba ruja du gi kanaba ingonda kaimta lei roy ha aigi thaktai landon du di ko khrani ruja oi roi ma ruja oi dre haibadi haiba ya roi maram di ruja kaiba ya ba polam ma man taw di ruja du di oi ganeba tawbata ba adu gi sawab phangwe sigi misal karien hai huina chara sit pugum bane na hairidna huina chara sit pugum bane haiba taraga sumagi mathaktai landon du di ko kani khair ado Allah gi rasul sallallahu alaihi wasallam gi hadisa magi mafhum da ramzan tha gi matik magun doi khoi khangmina seba ramzan tha sida kari gumbai khoin ibadat tawraga di karino tawdraga na kari amang banu haibudu nong ma Allah gi rasul sallallahu alaihi wasallam na minbar da kakhat pa matamda ahum lak amin haikhi minbar da gi kumthraga sahabai kiram na hangi ya rasulullah nahakna amak phobai khoina ta khidriba wahi khara tai ngasi minbar kakhat pada ahum lak amin haikhi si kari maram gino na hangba kanda Allah gi rasul na haye bakari na ai gi inakta Hazrat Jibril alayhi salam lai aina minbar kakhat lingai da mahak na ingonda badwa ahum pirammi badwa haibadi adugi lanat oigidaba badwa ahum pirammi aduda aina amin haibani sini harisi sigi sida ikhoina ahan ba khangadabdi badwa piri si kanano Hazrat Jibril alayhi salam farista punna makki makok nadra Allah ga khwai gi nak narba farista singda Allah ga khwai gi nak na bahade Hazrat Jibril alayhi salam de mana ne ba badwa piri si amin hai risi na karino Hazrat Jibril alayhi salam dogi su hena phaba insan jinnat makhluk pumna makta khwai dagi hena phaba Allah na khwai dagi pamba rasul sallallahu alaihi wasallam na ne ba amin in hai risi nadra ne adu iftar ga disi gi dua si Allah gi manakta rat to ngai gi lambi em pholai trami Allah na soi soi dana kabul taw khra dua ne adu hai re ba dua du da pola mahum di karino amana kari hai re kana gumba mi amagi mamangda mathak makha onaram be ai ko hadis ki mafhum ni kana gumba mi amagi mamangda ramzan tha la e aduga mana ramzan tha sida Allah gi ibadat tawraga magi haukhriba gunam khoi kokhal haudriba mi do adugi mathakta Allah gi lanat oi sanu sini aduda Allah gi rasulna amin nin haibune adu ibtaraga din nungsi jarwa hazrat singh ramzan tha phangaba matungda ai khoina karigumba guna kokhal haudabida masibu thausa dadan leiba taraga di Allah gi lanat oi gane baingon Allah gi lanat oi khraba mi du dunia gi kisi bi takat namabu kan mangam moy dunia da so awabagi awabata taraga leigine hayeng akhirat da so awabagi to pat kemta phangmoy ek badwa du gi manung de chan gane ramzan tha la aba
aduga Allah na mu'min musalman gi damakta aduki matik magul leiba tha se piraga banda sing nakoi kokhal hawro haija hawro na hairak pa matam se sigi sida ikhoina Allah do onjal hawda taraga de amak hairisi Allah gi lanat oisano na Hazrat Jibril alayhi salam na haibada Allah gi rasul na amin haikrame aduna di aikhoi hujik ngasi dagi ahing hawraga hayeng dagi henba hawkhrani natrane aina ruja sida amal tawrasu ruja sida amal tawdrasu aigi ruja sigi chatiba timing di tik 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 ena gari insal hedum chataga haujan khini loijan khine banatrane ibadat taw hore adugi kana phangani taw hodre adugi azab phangani adudi aikhoi hujik la iba matam sida aikhoi na ngamjariba makhai amal ibadat ta khumang chaujan ningai gi hot na hora se inshallah hairi betul polam ani wat hauri amana kari haire kana gumba mi amagi mamangda magi mama mapa animak natragana mama khakta natragana mapa khakta ahal oibagi thak ahal oiba sebagi darkar oiba matam phoba yauraktuna leire aduga hairiba miduna magi mama mapagi seba tauraga masana masabu jannati oihal haudriba mido adugi mathakta Allah gi lanat oisanu haibi aduda Allah gi rasulna amin haikrime adu ibtaragadi magi mama mapa magi mamangda leiraga seba tauraga masana masabu jannati oihudaba mi singdusu Allah gi lanat ta sangadawri sigi matang da su atop hadis amagi mafhumam su khangmin seba kariyen hairi Allah na dunya da guna ma layeba hairi ba guna sigi azab si dunya da pidri huma bu sihalloi sini harsi ma bu dunya da hairi ba guna sigi azab soidana phangan gani sini Allah adudi karino hai matamda kana gumba miyamana magi mama mapa bu lak na khrene magi mama mapa gi seba tauraga mai mama mapa bu mana seba to hodre lak na khre adu oiptar ga de hairi ba mi se magi macha chaukhalaga macha dun mangon da lak na dir phuma si halloi sin hersi dunya da ya hunna Allah na za pi gani lu khram jane ba walidain mama mapa gi hak haibasi adu ki matik chawe ba Allah na ma khoi da pi khri ba mama mapa gi oiba muhabbat nungsi basi masi auram daptar di aduk yamna awaba proses mayam si khangaga kana mama par macha yu oye nungsi ba hairi ba sabuk tu auram dragadi mama na mabuk manung da puraga thama panchala iba adugi matung da poktorak padagina lon ba haitri phabosi haiba kanda angang duna kari hainingi moisi takaza si tawningai hotna iba kaptaningai gi ana ayek tagi loi namak tagi awaba khuding ma khangi si kari dagi no Allah na mama mapa gi thamoi da hap khibun nungsi baduna ne basi khangbu ngamalli si aduna so Allah na hairi si na khoi gi damak ta adu khangak pa mi se si amaka makhoi na khoi gi darkar oirak pa matamda kari gumba na khoi gi na makhoi gi seba tawdab targa de nangi na sa nu sunang bulak na hangin hebdun badwa ni sukhe ahum subana kari hairi kana gumba mi amagi mamangda natraga kari gumba jamaat amagi mamangda Allah gi rasul sallallahu alaihi wasallam gi maming lae aduga makhoina aduda Allah gi rasul da darud thadraba darud sondraba adugumba midui mathakta Allah gi lanat oisanu sini harsi aduna di Allah gi rasul gi jabbi maming lak ko khuding makta khwaida gi tedba darud sharif ti karino sallallahu alaihi wasallam Allah gi rasul gi ming lak ko khuding makta ko sallallahu alaihi wasallam hayra se bin sha adunung si jarba hazrasi hujikan gi oinadi mafam matam dugi matung inna amal tawbudu adudani Allah na khoi gi pamisi ngasi dagi khoi ahing hoba horani tarawina ma solani amadi sida lakadori ba har ibadat khuding makse pukning changna to honingai gi hot na raseba nafal ne na thado oroisi nafal oira sus faraz ki darja sawab phangadori me aduna Allah na hai kariyana aigi banda singna tauba neki amal ibadat khuding makki makhoi da badla farishta gi zariya dagi pihan gani farishta gi khuthang dagi adugi neki sawab to farishta gi khuthang dagi mohoi da pihalli yohalli tawbatabu aigi banda na ruja heliba banda singse sigi sidi aina farishta gi khuthang dagi natte ai ikhut makna mohoi gi neki sawab pi gani siniar se Allah makhut makna neki sawab pi gani kari maram gino har ibadat khuding makta
khitang chingnaba haibadi mingonda utpagi natraga migi adgumbagi chingnaba khajitang leifam yauganeba duga roza tha sidadi bandana ruja henba matamda ahingi nongyai oirasu ising manungda lupchalaga oirasu ka manungda thong loina lonjalaga mathanta leiba matamdasu ai ruja helina karimta chadeba natrane chabrane chadeba thakdeba miyam phok udrasu ma miyam phok udabda chaba yaba chathoga ai ruja helini iftar tawbudu tawdeba natrane adu karigino banda du khangeba aina kanam phok udabida chakhipta ragasu allah di uri ai ruja kaire hsi masana khangbaineba natrane aduna di bandana ruja heli se sigi sidi khalis ai khakini maram di makhoina arot pada natraga afong bada kisi bi halata ruja kai ningai gi sakal ikhtiyar tawde aduna makhoi gi sawab ai isamak na pigane na allah na hayab adudi hujik tanja yamna fajaraba moka ai khoi gi mangda la e masida ai khoi amal ibadat ampung fana to huningai gi hotna rasebe inshallah allah na ai khoi khuding mai hendok thoidok na amal da punsi len mangam bagi pangal pina bibu oisanu